टीवी चैनल असिगी माइकैदगी मयाम तराम नौसेरी अहानबदा अगी वीडियो असिबु लोइबा फावो येंबिनबगी तमक्ता मयाम मफमदा हंगलना हाइजरी अइना ngasi semjagadauriba recipe asidi beetroot puri ni ado beetroot ase yamna haksang da yamna kanaba yamna healthy oiba asida iron yamna yawi ado recipe ase sembada changada machal singado ai hak mathang mathang haijarake ahanbada aina sida beetroot khara maku khoktoklaga masung tana semdoklaga thamle adagi sida jira makumse tamas tangkhai ma laure adagi thum khara asida ata laure normal ata ni se adagi puri se haunabagi damakta thaw machal sing ase haiba loire bani na sembagi process ta mukchalasi hojik pressure cooker asida aina beetroot se hapsale hojik ising hairani ising se glass amagi changda hapire hojik aina gas ta cooker se thangale cooker se siti ani kamba phawba thamlani hojik cooker se siti ani kam khaba matung da aina hangdokle hojik mahi se kona ma da hapselaga thamlani aduga beetroot sina mixi gi jar ma da haplaga takhairani hojik mahi se aina glass ama da lawthokle aduga mapang asina mixi gi jar asida hapchale hojik phajana takhai birani hojik takhai ba lore aduna aina mixi gi jar adu dagi lawthoklaga kona sida hapchale an beda ata se lawre ata se gi mathakta jira mapumdo chamos tangkai ga hapchale adudagi thumse sang hapirani adudagi thau se samas amagumba hapirani aduga fajana tosan birani fajana tosalaba matungda hojik beetroot ki paste ase hapchalani aina sida chamos achauba mari gi changda hapire aduga fajana mu tolan hojik ngasai gi putkibagi mahido adu khajik khajik hapaga ata se topirani hojik ata se totpa loire mathakta thau kitang hapini thau kitang hapiraga tanga phajana totpiraga hojik totpa loirabanina makhum kupsenduna minute 30 muk thamgani hojik minute 30 muk thamlaba matungda makhumse hangtoklani aduga atado bol macha macha tarani hojik aina atado bol macha macha taraga adudagi press tawraga khara khara pakala thamle hojik aina balance se phajana thau teisale aduga table si su phajana taithokle hojik table si su thau kitang teisalani hojik tantaklani puri se yamna pahandabi khara tharap tawna horan kam khalakna bagi khara tharap tawna thambigini puri se takpa loire puri se takpa matamda kitang tha thana takpiu hojik aina gas ta khang ma thangale khang sida thau hape thau gi chang se kitang yamna hapigani
थाव लिप तारगदी पूरी से फजना काम खलोय हौजिक पूरी से हापसन बिरनी पूरी से थादबगा कोइना तंग मथकता नोबीगनी अब मथक थाव से साइडगी मथक जाकेतीगनी थाव से चुपसनबगीदमक्ता टिश्यू पेपर अमा थारे असिगी मथक्ता पूरी से थंबीरनी मैम अगी ngasiगी बीटरूट पूरी से हौबो लोइजरे अदो मसे येंबदसु यामना फजै अदुगा येंबदा फजबतसु नतना चाबदसु यामना हावी अदुदगी यामनासु सॉफ्ट ओय मैमसु ट्राई तौबियु अदुगा कमाइन तौगे हाइबदो कमेंट बॉक्स दा हाइबिरौ वीडियो असिबु येंबा लोइरब मतुंगदा लाइक तौबिरमु अदुगा अनौबो ओइरगना सब्सक्राइब तौबियु सब्सक्राइब तौरब मतुंगदा बेल बटन नंबर काउबिगनु